Ziribamgi boro bekrada angang ahum yauna miyoi taruk tamthina hat khibagi mayokta wakalhappa kesta Home Minister gi fawkum Manipur gi irang laksin badi Constitution gi matung ina state ke subject amani Manipur laingak na irang laksin naba amasung ing tappa purak na bagi damak haizarakiba mating sing Union laingak ki maikai dagi piri Ziribamgi nupi angang taruk ki imungda state amasung Union laingak na lupa lak mga putok na raga compensation piragani mamang thagi trama thoigi nungthil pung ahum rom tarak pada Ziribam district ki Boro Beka subdivision gi manung sanba Zakurador karong kaithel da leiba mitai gi yum amasung dukan tratuk lom kuki terrorist sing na mai thadolakpa mioi ani mai na saktuna sikhiwa natana numittuda thanifan khakta ngairiba ama yauna angang ahum amasung Nupi ahum phaduna pukhraga tamthina halaba matung Barak Turel da thadarakiba thokdoki mayokta High Court of Manipur file torakiba PIL number Triumphant of 2024 gi respondent ama oiriba Minister of Home Affairs ki Under Secretary amana pirakpo pokhumda Manipur gi violence asi laksin nabagi thabakti Constitution gi taret chuba schedule gi matung ina state subject amani haina phongdokre PIL asi uripok Sorbonne Thingel dagi masagi sahi marfu mathoiram sura Soram Tiken Dazet Apokpa Laikhidraba S Mani Amasung Yumzau Manbe Sahi Marifutara Mathoi Maitai Langol Dagi Masage Sahi Nifuga Taruglom Suraba Samom Dhruva Apokpa S Gunona Petitioner Singh Oiduna File Torokibani Public Interest Litigation Asidagi Respondent Singna Union Lengaki Ministry of Home Affairs Ki Mahut Sinba Secretary Union Lengaki CRPF Ki Director General National Investigation Agency NIA Ki Director General Manipur Lenga ki mahut sinba Chief Secretary DGP amasung Ziribam District ki Police SP ni PIL asina High Court of Manipur da wakalak liba Marku ki militant singna Boro Beka subdivision gi Zakurador karongi Yurembam Rani sahi humpu gataru Mapuroiba Laikhidraba Wainaba Kesor Telem Thoibi sahi kuntra mathoi Mapuroiba T Utam Lasam Hemtombi sahi kunmanga Mapuroiba L Herozit Makoi ani gi sahi ani khakta ngairiba nupa macha singkhai nganba Thanipan khakta ngairiba macha nupa lamnganba amasung Telem Thoibi gi masa nupi Thazamanbi sahi nipanbu phaduna pukhraba matung tamthiba mongda hatlaga Barak Turel da thadarakibani aduga Zakurador karong kaithel da yum amasung dukan sing mai thabada maine saktuna laisam barrel sahi humfuga humdoi amasung maibam keso sahi humdraga mathoi kauba mioi ani gi punsibu mangki hairi aduga faduna fukhiba angang ahum adu nupi ahumgi thogdokta senaba militant ama fawbo fadri Maram asina makoibu farga hatpa thogdoki matangda satharakliba investigation mapung phana loishinbiu natraga investigation commission ama sembiu haibasini commission ama semduna inquiry satharakpada security gi maikei dagi ahoba sing leiram labadi laikhidraba angang ahum amasung nupi ahumgi imungda matik saba compensation pinabagi damak direction court na pibiu haibasini PIL asi High Court of Manipur na lokhatuna khanaraba matung mari leinariba respondents singda makoigi oiba pakhum sing affidavit oina pikhalaknaba khangan khibani court na khangan khibagi matung inna respondent number ama oiriba Ministry of Home Affairs ki Under Secretary Rajiv Kumar Sahini Fugani Pan Apokpa Om Prakash na mahaki oiba pakhum ama affidavit ki maongda affidavit on opposition High Court of Manipur tha asigi tratukta pikhalakre hairi Minister of Home Affairs ki Under Secretary asina PIL asiga mari leinana court ta pikhalakhiba affidavit of opposition da phongdorakiba singhi manungda Manipur da pak sanna May 2023 dagi ethnic violence thoraki hairaduna mioiba kaya gi punsi manghankhre kaya amana phibam luna sohankhre yum amasung lantum sing mai thadokhibadagi mioi kaya mayum leizadaba mioi sing ohenkhre haiba wafam yauri aduga Manipur gi violence asi issue of republic order ga primarily relates tawi haiba wafam su phongdokhi masigi mathakta violence asidi Constitution of India gi toret chuba schedule gi matung inna state list ta yawa subject amani central government ki maigai dagi state government na violence asi laksanduna public order puraknaba hotnabagi damak haisarakiba singi matung inna mateng pangli hairakhi aduga army Assam rifle amasung central armed police force ki company sing piri forcing asi state government na tangdu leita daba phibam asi laksinabagi damak taurakpa requisition gi matung inna pibani aduga khudakta helicopter amasung drone deploy tauba law and order fagat hanaba unified command gi thabak lokthok hanba amasung Manipur de agency singi marakta hena coordination phanabagi thabak sing su Manipur gi phibam si laksinaba paikhatuna lakli haina phongdorakhi aduga Supreme Court
कोर्ट की ऑर्डर मटुंग इना अगस्त 3 2023 दा मिटलना लुसिंगबा कमिटी अमा सेमखी हाइबो वाफम फावो फोंदोरक्तुना जिरिबांगी लेखिद्रबा मिसम तरुकी इमुंगी नकनबा मियोइसिंगदा लुपा लाख तरा तरागी एक्स ग्रेसियर के सेंफम पीरगनी सेंफम असिगी मनुंगदा यूनियन लेंगाकना लाख मंगा पुथोकलगा मणिपुर लेंगाकना लाख मंगा पुथोकदबनी तेंबांग असि सोकलबा मियोइसिंगदासु पीगनी हाइना फोंदोरकी लोइनना थौदोक असिगी मतंगदा पखुम पिरकपा मतम फावदा पंडुना लेबा थबक अमत यावदे हाइरदुना पीआईएल असिगी रेस्पोंडेंट सिंगी मिनिस्ट्री ऑफ होम अफेयर्स न लौथोकपियु हाइजरकी अदुम ओइनमक मिनिस्ट्री ऑफ होम अफेयर्स की अंडर सेक्रेटरी पीआईएल असिगा मरी लेनना हाई कोर्ट ऑफ मणिपुर न पिखलखिबा महाक एफिडेविट इन ऑपोजिशन एक्स ग्रेसियर पीरगनी हाइना फोंदोरकपगी मतुंग इन्ना लेखिद्रबा मियोय तरुक्की इमुंगी मियोय अमदा पाउसी असिना ngasi नुमिदांग पुंग 9 मिनिट 53 तारकपदा टेलीफोन तौदुना हंखिबददी लेंगाकी माइकैदगी हौजिक फावबा करीमत पिरकपा लेट्री हाइना फोंदोरकी